ngasi Moreh Kuki militant singna bom yaona landarakpada IRB personal ama leikhidre Commando ani asok apan nangkhre leikhidraba miyoi adu Imphal West ki malomdagi wangkem samorjit kawe mahak 6 IRB dagi houjikna CDO da attached tawbine tawduna leibane haire soklaba miyoi sing adugi chapchaba maming matha houjik fawba khangbangamdre leikhidraba wangkem samorjit Kuki militant singna sniper sizinaduna kamlakpa nongmai maruna panbadagi soktuna KLP da pukhatuna layang chatharaba matung laikhanaba ngamdana leikhidabane mafam adudagi fangba pau amana hai ngasi ayu pung 3 nifurom tarakpa matamda Moreh da Khunai Hotel ki ground floor da SBI office ka thangnana leiriba state police ki post RPG kapsinduna landarakhibane houjik fawda Moreh gi tongan ba mafam taruktagi Kuki militant singna state force singda akanba maongda landarakpa leptre state police ki maikaidagi su Kuki militant sing adubo takthokhinaba akanba maongda khut handuna lanthengnari hairi trung đội tao trung lang khu đội tao mua chế tao trung đội tao bài hùng đồ cạp đây yên nghe đội tao normal chơi hết tao đội sang coi tao ê nó thay đội tao tao ăn xả đồ theo cho Myanmar ki lalobu Singapura Kuki militant singna sakti leiraba mai chakpayaba warda sizinaba bom makhal sizinaduna Commando singi leifamda bom kapsilakpada state police ki post maina chakpaga loinana thangnana leiba yum kharasu maina chakle state force singda landarakliba Kuki militant sing adu ayambana Myanmar marolda sizinai hairi